ngasi phong tongan Manipuri sifong sing amasum thokiba thawdo wathok maroi bi ipauk sing myam thamjagi ahanbada naharul gi thawdang pauksi digi lakosaraga center na thawairaktabadigi CM yaona MLA sing resign tawnaba CM sakhr se minister nongthombam Biren ma gi cabinet minister sing amasum tamgi MLA sing pulap resign tawnaba thawrang tawkhre haidi naharul thawdang pauksi digi lakosaraga Press na phangwa thajanai oiba pau amagi matungina se minister amadi mark minister MLA sing puna mifam ama pangthoktuna hauji oidibi state ki phibam masida miyamna pamliba demand sing central government na piba ngamdragadi pham thadok haiba ware basi lokibani mifam aduru saruk yakhiba MLA singna thama pan hinjilanglaba Manipuri irang sida center gi maike digi interest kya lobidaba state ki sarkar na haiba wafam kya tabidaba sina mai hauna saunaba wafam kya phangdoki Se minister na lusing do ngasi nungthil pung mari dagi numidang pung nipan ga makai phau MLA kuntra ga nitho yauduna mifam pangthoklaga Manipur gi hauzik oiriba phibam sida kupna khanana naki ngasi gi mifam aduda langthabal kendra gi MLA karamsyam wangjing tentha gi MLA paunam project hairok AC gi MLA TS radesham kaisam thong kendra gi independence MLA nisikant sapam oripo kendra gi MLA KS ragumani kairau kendra gi MLA rameshwar amadi Lamsang kendra gi MLA S Rajen yaukiti MLA singasi Delhi da laikhibadigi mifamadi yaukiti adubu hayangmak Imphal tholakna bakhankhre amadi makhoi gi Imphal tholakpigi ticket su kakre makhoi thunglaraba matung hayang numijungba matung pung taragani thui makhai chitbada mifam amuk pangthoklaga se minister yauna sarkar paibdi yauriba minister MLA sing paktaknana pham thadokpigi phirep lawgani haidenasu pawsida makhatana phungdorakli makasa tharak poina Sanalaiba Pauxi idana sumna report auri. Laingak na center da aroiba wa haina ba khana ba khre. Aroiba warep launa ba ngasimak MLA sing lakna ba khan khre. Manipur miyam gi kholau civil society organization singi pressure na maram oiraduna Manipur laingak na matam kuirabagi tungda center da numit taraga mangani gi matam tharaga aroiba wa haina ba laingak pipe di auriba minister MLA sing khana ba khre. Lenga kiweba sabsaba phirep amaga loinana warep launabagi damak Manipur gi manung amasu mapanda lekhiba ngasigi mifamna seruk yakhidaba kokuizo kangluptagi laktab singatan MLA sing hayeng numijungba phawbagi manung se minister gi office ta lakadabani haina akan pauzal pikre Thajabi yaba mafamdagi phangba paunai se minister secretary tangasi numidang waram pung manga dagi numidang pung nipan ga mini nifu fawba pangthokiba laingak paibadi yawa MLA singi mifamda MLA masing watpana marang waraga hayeng numiyungba phawba yai thoknana ba warep dokre ngasigi mifamada NPP gi oina janghenglum panmai NKIC Independence MLA sapap niskanta BJP gi MLA sing sorakhabam Rajen Thoksom Radesham Karamsyam KS Ragumani L Rameshwar Paunam Rajen singba kharakhnatana athai MLA minister sing saryaki puari oihoragadaba mifamaduda JDU gi MLA Abdul Nasir saryaki pausina makhatana hai BJP gi MLA sing gi maraktasu hauji thokliba inai tanaba thagdok sing asigi matangna apunba warep ama phawbu lowba leite haina social media da viral oirakhiba masum pauksi da phongnarakhibaduna maram oiraga laingak koiba sabsaba phirep ama lognana yanakhre pausina makhatana hai laingak paibdi yauriba MLA singna central government na tuan wafam khra thabak oina pangthoknana ba sirol ama thagadari hairiba sirol du numit taraga mangani gi manungda central government na thabak to onthoraktragadi MLA minister sing pham thadokpa amasum BJP thadokpana singbugi warep sing lorokpa yabagi phibam sing laire haina pawgi source asina makhatari MLA singi marakta khaibung tanaba manba amasum apunma warep ama launaba honabagi mahutta tokhai tana leidiba sing hayeng statehood day gi thorom loiba phawbagi manungda Imphal yorokadabani amasum CM gi office na report tawragadabani haina masa da telephone tawduna CM office gi khangan khre haina su thajabi yaba mafamdagi phangma paw sinhaidi panba yabadi haukiba sahi gi December 5 dagi sahi sigi January 19 phawba numit nifuga mangani da Kuki narco terrorist na maitai masa punna kunga taru khatkre aduga kaya amana suonkhre masigi sumathakta yum kaya ama mai thakrabani masina maram oiraga maitai sing sauba hengalakle atop pawmana Greater Mizoram Nagalim gi Manglan Center gi ohi amana mami samankhre Myanmar ga lona ba ngamkhai sing sambal kharagani free movement regime lehelaroi Amit Shah Mizo Accord Kuki Zo Kangbu na ngalingi matamdigi hauna Greater Mizoram amasum Naga singna Nagalim gi manglamba manglana du Union Home Minister Amit Shah wahi pareng amana mami samankhre
Myanmar amasung Kokizau singna khundariba India gi state sing punsilaga tokhaiba lenga ama semnanaba thaurang matam kya gi mamangdagi tarokli thaurang asina Manipur hauzik mai hongna sakli makhoi danatana naga singsu punsilaga Nagalim semgani haibigi wakhalonda Mizoram amasung Nagaland government ngamkhai sambal khabi yaroi haina laktokrabani Admapu Manipur ki Chief Minister ng Thongmam Birenadi Manipur thokliba kanglok irang singam kay sambal khada bana thokon mani haina phongdokibu wafam do haujikti Union Home Minister Amit Shah na tabibugum na thokle Union Home Minister Amit Shah na Assam Police Commando gi passing out parade sarugyara dun haikre madudi Myanmar ga lo na border gi area singda sambal khara ga nemadi free movement regime FMR lai border gi area sing sambal khana ba madi Myanmar ga sangthok sangsin janaramba duda athingba thamlagani haina lauthorakliba si Myanmar nakalani gi marakta sathariba lana sina maram oiraga masing yamlaba Myanmar gi lanmi sing India da lepa laitana sangsilakliba si yenglakani pawsi gi matungina India ga Myanmar ga lonaba border sing sambal khaga doriba si Bangladesh ga India ga lonaba border area gi mapum sing da khariba sambal gumna khagani Haukiba tha ahum lomasida Myanmar gi army satruk hena border crossing tawdun sangsilakhiba adu yenglaga sambal khabi thorang spekhalak panari government gi mekedi gi phangbo paw gi matungina western Myanmar gi state rakhine da Arakan army militant group na makhoi gi camp loksilakpadi gi Myanmar gi army sing adu lepalaitana India tamna sensilaktuna Mizoram gi Lawang Talai district sangje phamlawduna lairi Myanmar gi lo na border sing sambal kharaba matungna laiba ani gi markta Sangthok sangsin tawbigi yawnaraba free movement regime FMR adusu lauthoklakani border gi wangmada leiriba miyoisingna India da sanglakki hairabadi visa lawbigi tangai fadaba leiragani hairi panma yabadi India Myanmar gi border area da sangthok sangsin tawba yanaramba du yumthangnabada leiba miyoisingi marakta ithanic oibigi mari leinaba adu yengsilaga kumja English ngamaga samapanga humdra da ayaba pikibani Handak Mizoram government center na border area da sambal khabi yaro hena phongdoki ba leikrabasu lep leitana Myanmar dagi masing yamlaba lanmi kya sangsilakpa si yenglaga center da Myanmar dagi sangsilakpa lanmi singasi halanbi kro haijakre amaromda Assam gi Tezpur da pangthokpa SSB gi humpu super rising day gi thoramda Amit Shah na Prime Minister Narendra Modi gi miyang makha da sahi ong gi manungda laiba asidagi naksalwat loisilagani hena phongdokre thoramadu Amit Shah na Naxal movement ga thengnanaba honabada SSB CRPF amadi BSF na lawriba thawdang sing thaganingai ni sahigom sigi manungda laiba sidagi Naxal wat losinba ngamlagani haibagi asaupa thajabale laiba siga lonaba border sing ngaksen mada amadi Chhattisgarh Jharkhand Bihar na singba mafam sing sauna mayongnariba Naxal wat ki problem sida thauna faraba SSB gi jawan sing asabu thawdang lawduna ngakseleba madi law and order mapung phana ngakni basi punamak aikoi punamakna makhoi gi pungning thawgat pham thoi haiki loinana SSB CRPF BSF ki jawan singa mari Jammu and Kashmir police ka kusamna duna terrorist singi mayukta akan mamongna lanthengna ngamba duna Jammu and Kashmir ni yamna sauna ingta papura pangamani government asina su Central Armed Police Forces CAPF amadi Central Reserve Police Force CRPF singi yepa thawrangi thabak sing mamangna spekre Makatana sumakogi yepa thawrangi thabak yam su soidana pekhalakigani loinana Prime Minister Narendra Modi na Jawan singi yepa thawrang kya pekhat khre haiba wafam sing su phongdoki thawram madu Amit Shah na leba sigi border area sing ngaknaba semkiba force singi puari thamkiba ga loinana hanagi Prime Minister Atal Bihari Vajpayee na one border one force policy implement tawkhibagi wari sing su Jawan sing adu da pawdongki Rising Day gi thoramadura SSB gi jawan singbu ikai khumna bu utpo ina SSB gi humpu suba Rising Day ga madi leina postal stamp amasu release toki thoramadura Assam gi Chief Minister Himanta Biswa su saru yakhi auto papa omadana laingak na leak oibani haiki power plant MSRC na yingsilubadadi pipe thugairam gi khudam phangle Manipur Human Rights Commission MSRC gi chairperson Justice UB Sana Lusingba Kangbu Woman Laimakongi power plant yingsilubada heavy fuel gi pipe kaksatuna lerama thenakre tha sigi taragi nungthildagi hoduna laimakongi power plant gi sentharakpa heavy fuel singna kanto sabal khurkhul na singba khulsing phauduna seliba makha thongda sentharakibani thagdo du commission asina su moto case ma lokotuna thigalakibani loinana commission gi maikedi gi su Manipur lenga ki chief secretary amasum DGP da thaudo dugi matang dagi miyam gi punsi amasum hakta singnari bisingi matang da kari thabak paikhatli haibigi report ama pikhalaknaba khankhibani
Manipur Lengaki Additional Secretary Power Gi Makedigisu Commission the Taudogi Matanga Paikaliba Tabak Tha Sigi Taragamapanda Kangalaki. Lengaki Makedi Kangalaki Matungina Taudo Tokpa Numiki Numidanga Additional Ship Engineer na Lusingba Kangbu Mana Mapamadu Satuna Yangsinki Loina Sientragliba Isiel Aduna Makatana Turelamasum Kong Sinda Taki Gadavadi Kanabigidama Kanto Sabal the Leva Labuk Amada Taidok Tuna Tamki. Masidanatana Sientragliba Ising Singadugi Sample Lokatuna Laboratory that test on Nabigidama Taki Hadi. Lengaki Makedi report Pirakrabamatung Taudok Tokpam the Kari Pibam the Lady Bagi Yangshinabigi the Maxier person Masana Lusingduna Commission member KK Singa IGP Mamata Wahengba Law Officer W Basanta Kumar Yauni Yangsinki Yangsinba Matamadu the chairperson Makedi Madi Lenabo officials the Matokram power plan of the Bo Akayato Tokibano Taudo Kanagu Makrina Tokibo Oigadra Soiba the Gitopo Oigani Taza the Habuakum Tamki Power plant Yingsin Madu Sarugaki Pamapamaduida, Kundari Koki Fruki Muation Sutawangadu, Satariba Muation Kangduna Bigidama, Hotnari Hens Pondoraki. Kongsera Duda, Kurkulgi Kunjas and the Paumising Una Badai, Hawkibasahigi, made Hadigi Horaga, Kantos Habalgi water supply lepre, Machina Maram Waragi Isingi Awapaka Mayona Duna Lapani, Adobo, Maka Konga Shisu, Shizinabi Yada Duna Leda Vanina, Miam the Hina Kudung Sadaba Mayon Hale. Hausu Pawi or in a Kurkul the Lady Bokunjasina, Lengaki Makedigi, Ising Pirak Palekti, Yungi Pisu Pisamba Yauna, Hiram Kiada, Kongashigi Ising the season of Dunalaki Bene, Hausu Pawu Kongashi the seal Ising as if Tauki Madam Sien the Lake, Maramaduna, Kulashigi Miam Ising Awabasana Mayunaki, PSE the officials in the Fondora Pugimatungina, Taudo or the Toki but Nomitagi, Department of Sina Kanto Sabalgi Kunjas in the Lame Ising water tanker Kutanga Yentokli. Miam the Hena Kudung Zahanabigi Department Makedi contact number Amasu Pitok to Tamdi. Makon ising Matok Tabaka number she the phone Torok to no Pau Connery. Masidana and Kunjasing the Hena Kudung Sanabigi Dama give well Tobigi Tabak Satabahore Satabaloide ising Sinkanabigi Tauranka Natari. Masisu Atupumatam that Lushilagani. The well as Mapong Pana, CM Saba Loirabadi, Miam the King Nabising Awabas in Karadan Werebasu, Hantan Mangamlagani Tazaki. Heavy duelgi centraliba Tau Singadubu Taidoki Labu Amasum Ising that Lehauri Wissing Sengdo Nabigidam Mumbai Digi Lakibo oil spill combat ki officials singasu chairperson una dun warisanaki. Company gi Makedi su house of Hobby or in a Yorokliba missing sing season of the Tau Singadubu Laponaba process at Abu Hore. Makatana su missing tra Yorokigani, Tau Singadu Yoriba, chemicals sing Lautok Matunda, Labu Adugi, Lebak Lehouse Amuhana, taste of Matokta Haki. Chairperson gi Mihut Kang Buaduna, Laimakong Nagi, Halaklaga, Tungda, Handak the Lilongi sings out Toki Tau Doctor Lakidraba, Imung sing Satun Unaki. Langaki Makedi Pigani, Haiba Lapuki sing Panglabra, Haina, Yingsin Kibagaloina, Sok to Labor Musing su, Unaduna Warisanaki. Atopapa. May Marigi comes on this essential lakpa, missing Lissing Mangaga Samaga Kungataruk Sukre. May Mara House or River Tangdo Lata, the Piva Machina Maramoraga, Manipurgi, Namkai Lanchilaga, Sensilakiba, May Marma Sapuna, Lissing Mangaga Samaga Kungataruk Sukre, Masiki Manu Lissing Mangaga, Maudraga Matuidi, biometric global like ready. Official labor report man high. How keep us Janawari Mapan power Punamio, Lissing Marigasani Panga Kunganito, Manipurang Quaita Lanchilaga, Sensilaki. Masigi Manunda, Lissinga Hunga, Samapanga, Humpuga Nipani biometric global. Janawari Taraga Mapan Power comes on district Manungsan, Paikoda, Punamio, Lissinga Magasani Panga, Humpugataruk Sanction Lacre Loina, Lissinga Magasatreka Yankataruk biometric locre. Huimin Tanara Punamio, Lissinga Magasamaga contract nutrition Lacre Loina, Lissinga Maga, Humpugo Humdoi, biometric global. Pilong the BOE, Sahunga Mark nutrition Lacre, Makoi Luinamak biometric global. Skip the Mioi Saniga, Nifugatrok Sensilakoda, Punamak biometric global like Namli the Mioi, Lissingama Kuntragamatic Sensilakoda, Samapan Kungatret biometric global like Wangli the Mioi, Sangaga Taraganitic Sensilakoda, Samriga Manga, biometric global like Ke Asang Kulen, Azah Kakada Mioi, Sahunga Yankagatret Sensilakoda, Sahungatara biometric like Sensilakiba Mioi Singasiki Matatangasi, Power of the Air Paya, Local Penetragan, Tizen Begita Books at Avalatre, Makoi Singasi, Paiko, Huimin Tana. Pilong Skipper Singba Kamzong subdivision Gimanungsan Baduga Kasom Kulen subdivision Gimanungsan Namli Wangli Amasum Kakara Sangs from Loudun Lady Hedi Atopapa Madana Police the Arambai yaowi haiba cookie gi propaganda police na yakhidre
ngamkhai ngakpa amasung miyamgi lanthung ngak senanaba moreda mathau tawriba police commando-singgi marakta Arambai tingol amasung atopa kangbu kaya ama yawi haina kotu amasung IPLF ni sirakhiba maral adu Manipur police na yakhidre. Police control room na ngasi thokpa sirol na hai moreda security force na tampaki lalhaubaga pullaga thabak tawi haiba Committee on Tribal Unity kotu amasung koki NP Manipur na thasigi taraga social media ra thadorakhiba wapamadu yumpham yaudabani madu miyamda lan uhana nabu horabani ningsing bayabri mamang segi me ahumdigi susampurigi horakhiba kanglok irang asida moreda koki militant singa thengthang character state security force landaratuna moregi SDP singtham anan yaona police person ahum nongmaina kaptuna halkhe state force ki personal kya mana aso apan nangan khibagi thagdok laikrabani masida natana mamang tha December 5 dagi ngasi phawba numit nifuga 5 ni gi manungna koki militant singna maitai kun ga taru khatkre masigi manungna December 5 da laithau mioi taraga humda December 13 da kadang bana ama December 13 ga mathoi da tumukhong da ama tha sigi taraga mathoi da kumbi da mari tha sigi taraga treta more da ani tha sigi taraga nipan da kangsup da amadi ningthau khong da mari hatkre aduga mioi kun taraga humdoina aso apan nangan khreadi Makasa tarak po na pong napampausi di to pamaruiba paukranong ruling gi MLA kredi thawai manglabasu mangzaragi mori resatlani haiba yarokle yumthang na balai bak mema gi sangsilak pa yauna aphaba makhal gi khulai paiba kuki lalawusing na mori da laidiba state forcing da yamna laksa pamong da atat akham leitana bom amasung nongmai kapsing dun security personnel matang halak liba kaya man aso apan nang liba khang mangamdraba ruling MLA kredi thawai manglabasu mangzaragi mori da laiduna state forcing gi pungning thawatuna thawna haplogi haina bi yorokle haukiba English ngani ga kun humdagi me ahumdagi tholakliba irang asida center amasum state na lawrakliba thawdang sing asida Manipur miyam na pena daba kyama yawbadagi central forcing gi asat awoksing na athingba piba si anauba thawong amadi oidrabane miyamung ngakani nomai kapa lephan nomai kapsilakliba kuki sing bu handuna thingnagani haina laidiba central forcing na kuki sing gi marakta laina maitai khulsing da nomai kapsilali mi kayam hatli haibagi pena daba madi tuan ba drone digi namba video footage sing social media sing sai thorakpadigi central forcing gi mathatta thamna matha jabadu hena mangsilakpani state force ta kuki khulai paibi singna khut Tharaba phawbada yengduna leiba makoida khut hanbagi ayaba pidi haiduna adumak yenglaga tawdaba yadaba khradamak tawraga laithokpa sina su state ki force madi miyamna penadaba asum henga hale handakta moreda state police ki commando singna khut tharakpagi thawdo adura Assam Rifles ki Casperda koki khulai paibisina nongmai maton onsinduna ki hanbada Assam Rifles personnel singna karisu tawduna handuna mamai leiraga sakhibagi video amadi photograph sing social media ra thadok ngarakpadagi miyamna khurang khosaunaba asum hengalakhibani border town moreda leiriba Manipur police ki special commando gi SP gi voice message amada yamna pendana phungdokiba Aikoi kanba lakpagi mathau tade commando singda Barmadagi sangsilakpa afaba makhalgi lana sizinagadabu khulai bom sizinaduna commando sing hatna bonare commando siba yaure commando sigi tawpham thokpa tawgani mayam kumai oina yenglaga labiyu haiba wapam asinasu center amasum state government na tawriba mawong matawasi karino haina piendaba kayama yaunare hadi Thongli birang siga mari lainana Chief Minister N Biren share lauduna Chief Minister Secretariat ruling gi laidiba MLA sing yauna mifam kya ama toina pangthokuna lakli hariba meeting asida ruling gi MLA sing gi maike digi irang si laksinana ba security gi oiba thausil thorang singsu matang na su khanabada tawri mong mataw singda penadaba kya ama su lairi hairi handakta ikuidana moreda laidiba state police ki commando sing sniper amadi RPG yauna kapsilaktuna attack torakhiba sida state force ki ehenba personnel sing thajinbagi matangna su kaya apen boiti moreda special commando team manga thakre hairaga urkhul gi kasong khulen do oina tharamba sina kari tawba tharibano kasong khulen gi mataw karamba lambida more yawgudribano hain hangnabasu yawri oirakliba phibam sida ruling da leiba MLA mari mangadi moreda oina satuna leiruge sidabusu sirasu sikiba taragasu irebak phawbadi kanma ngamhogani haina pendabaga loindana minister gi mafamda phongdokpoi phawba yaunare hari ningsingbe handakta kairau assembly constituency gi MLA lorem Rameshwar Maitena ireba kanji hairagadi aikoina kanjagadabani lairiba government asida thajaba thambiru aiha isamaksu volunteer oina lai khurumlaga leba ngakpa tholakle leptana satlagani haina su phongdokhiba leikrabani hauzu moreda lairiba state police ki commando singi maiki digi su mema digi yauna apapa makhal gi khulai paibe singa satharaliba attack asi defend tawna bohona bada awab kyam yunari
masing yamdabata natana khulai matik sana paidaba sina kukisingna nongmay amadi bom kapsilaknabasu madubu defend tawba oina kemtagi nongmay khara kapthokpa natana karisu tawba ngamde phiba masida adumak lairagadi kuki khulai paibising lakshin masi khara wagane adubu saira sida more state force thajin biu hairaga center gi force oina thajilakpa sina di karisu effective oina thabak tawba ngamloi kuki khulai paibising asi central force na sapsana mayukna bamadi makoida khut thaba tawde kuki singna more state force sing commando sing lathoko haina leiringai serakta state force ngakta thajilakpa sinasu hena moral hantanabagi maram ohele tawriba mawong asidi kuki singna haiba demand adu phangnaba silakpa thawonga sapmanare hainasu MLA kharana pianaba phungdorakli makhasa tharak poina ta papam chief minister ngasi opposition political party taraga unagadari chief minister N Biren singana hayeng numidang congress amasum wakhalon manaba political party taraga unaduna wari sanagadari state asida thanipan henjilaglaba irang sigi matang opposition leriba opposition political party taragi mihut singna state asigi chief minister N Biren ga unaduna wari sananingi haina ikhibi sithi gi pakom asi Manipur Pradesh Congress Committee gi president K Megasandra da pirakre ningthaujam Jeffrey secretary to chief minister gi sirol aduda hayeng numidang pung tarukta N Biren singana maki secretariat office ta unabi gi ayaba piri haina phongtokli ngarang MPCC ki president K Megasandra na chief minister ki secretary da ikibai sithi amada state asida thokli irang siga mari laina opposition lari political party tara Aam Admi Party Communist Party of India Marxist Forward Bloc India National Congress Janata Dal United Nationalist Congress Party Revolutionary Socialist Party Shiv Sena UBT All India Trinamool Congress ku eba miyut singna irai numita mifam ama pangthoklaba matungda chief minister unaduna wari sananabagi warep basi lokhibane haidi ngarang political party taragi miyut singna lokhibu warep adugi matungina political party taragi lusingba sarona miyut kuninga mangaromna chief minister N Biren ga unanabagi ayaba ma launaba chief minister gi secretary da ayi basirul ama pisin kibani political party taragi maikaidigi irakhiba sithi adugi pakhumna ngasi chief minister gi secretary ningthaujam Geoffrey-na MPCC ki president K Megasandra pirakhiba pakhum amagi matungina hayeng numidang pung tarukta chief minister ga unabagi ayabadu pirakhibane hari loisalakpoina hoyelan pawrige topa marueba pam ningthakhom kha khunawdagi kuki militant sina hatkraba thiam somen gi masanu pan hai ipagi laman khumningi adubu imaga isigadang lehawni khanmada khong thangdok ngamdre alga thuksom photo sida laikhidraba thiam somen oi amasum mahakna khundoklamlaba masa ani amasum mahaki loinabi tha sigi taraga nipal ni nungthilo ningthokong kha khunawdagi mapam sayawna mitai misa mari kuki militant sina nungmaina kaptuna halambada yawkiba ningthokong kha khuna 1 number 4 dagi thiam somen masagi sei yankhai ga mari sukre loinabi thiam ongbi tanuja sai yankhai masanupi somola sai kunga mari amadi masanupa sadananda sai kunga mathoi hundoklamni laikhidrabagi imungda sangduna maki loinabi amasu masani ga unarubada hauzik mangol nganbi college TDC mangasu semester tamniba masanu panahai thawai tharaba suthana ipagi laman khumnaba lanbungda satlage khali dubo yum asida isiga imaga khatamak lehogani khanbada khong thangdokpa ngamdre hairaki laikhidraba apokpa somen aphangapangma thabak suraga hingjaba miyoini mapung oina ingkhol insang napi thaba masum laizariba pukri masa amad nga khara yoksaraga imung purakhibani masida natana karigumba matamda mitai bamor ama oina mitai fruki sak thongmusu satli haidi mahak laikhidaba numit adu ayuki sak saraba matungna masa nupida hayeng sak thongma satkadaba layeduna khudai phajana suramu haina sinnaram gal satkibani salamdaida loinabi amadi masa nupina satkhirganu haina yamna kana khamjaki adu mahakna yoksaba nga singadu machinjak saramnaroi thuna phat machinjak tharamlaga halakke mi ataisu adum satnai hairaga maakna ngamduna yumlagi thokhibadagi maaki aroiba khongchat oikibane hairaki amaramda mahak pu nungmaina kaptuna hatkiba mafam adu yumga yamna lapnaba mafam nati sunmatagi kilometer mari muktamak lapnana leibana kaisu thoidokpa tawroi nahan nungmaina kaplakpada laikhidaba bududi singdani haina sumakna mahaki loinabi amasum masa anibu pakhatanaba themjilamki adubu mahakna yumdagi thokhibaga ikan kanaduna nungthil pung ahunga makhairam tarakpa duwaida nongmai kapigi makhol tabadagi khulgi miyoising mathang phone dawnaki maduda laikhidraba somendi makhongna nongmaina pale habigi pau hana taki masi oirabadi doctor ra pukhanaba gari waiduna posai thorang toraga ngaiduna laikhiban hairi makhongna nongmaina panbani na karisu thoidokpa tawro hena wakhal warabasu khra safaraga mahak thagok thokphamdagi purakpa ngaiduna laikhi adubu ma amuk hana hingna uba phangkhidre haina mahaki loinabina phongdoraki
Isa ani asi ipuroibana suraga yolakhibani imungi awat apa sumakna kanamatada khanghandana menkhataba honarami adubu haujikti ipuroiba leitrabani na isa ani bu karamna yokani khanmada wakhal thoktre isa singi awat apa mensinmina ba leitre isa gi inkhol sangduna thabak sujaba fawda shirabanina mana masing hektuna yonba su ngamlaroi maram masina sara helaga punsi si loiba ngaini hinglagani haina thamoisungna phungdorakhi isa ani thakpinaba lambi ama pibidriba phawd ipuroibi ka hakchang lawri hena su phongdokladuna karigumba magna leikhidriba si lanphamna thawai thabu oiramlabadi nokna amasum harauna mapuroibi ki hakchang bu oklamgadabane dubu nomagi puksak tanjariba magbu tamthina hatokpiramba sidi aduki matik pendi hena su laingak to onsinduna wakhalaki masanupi somolana hai leikhidraba apokpana aikhoi isil inau animakpu aduki matik asa chauna thambirami nopi ama oina yumgi thabak inkhang subada phawba lerik pabagi matam phanglaroi haiduna iteng pangsilakhi leikhidraba apokpana ngamna bohunaduna lerik leisu tambigi awat pal heloi ama sumapung phana mi ama oina ba cm gani haina tatna hiram khi maramasina haujik lan phamna lan thingnari bu ibung ipasung asopan yawdabu isanu amasum ipagi laman singbiu laingak tari thajuba thamdri haina su phongdorakhi masanupa samanandana hai leba asidi haujik phawda miyoi kaya ama sikhrabus lengana sel khra piraga loisinduna lakli adubu ipa leitabigi asakpa mairi dudi kopngamloi lenga ki sel sing aduna lan mayuknari bisingna fajana mating pangbiduna makhoina mayuknari ba awaba sing lehenbigino aikhoigi imungda thokliba thawdo asigum atopa imungda thokanbigino aya haujik ipa gi laman khumningbana ngauchnaduna khutta khulai yawdrabasu ipa gi laman khumba satlage khale dubo yumda imaga isegadang lehoragani khanbada khong thangdokpa ngamdri haina phongdorakhena su pausina makha tana phongdoragdua haujik ni miyam paus matang sa lusinjarage masu miyam pura no update ngaminasi